check point. Mayam bakrum zari adom neng biri Impact News ni ai joisru shamna Impact News ki Manung hunda da taram nokchari April gi tang taraga mapan da pangthok dawriba Lok Sabha election asi yamna maru oiba leba sigi election ni Manipur natabi da topa lamdam da di masigi preparation je handagi dum hauraga election gi damakta ina kaino publicity rallies myam chalaga election sigi preparation ji am kanna haurabni adu Manipur da di hoi Manipur gi conflicts na maram oiraga matam ji election ji pangthokadra pangthoidra kharana election ji pangthoidabani kharana pangthok tabayade adugumba mayam chainaba mayam raks daisida ngasi nomination gi aroiba numit oikre aduga ngasi nomination pisin begi aroiba numit sida outer Manipur gi oina mirep ahumna moigi nomination paper pisin kre aduga inner Manipur gi oina su ahoi Manipur gi candidates mayam major political party BJP adagi Congress mogi pisin ki balai kre duga ngarang han independent MPP gi candidate duga angasi RPI gi candidate su mirepche pisin kre aduna election pangthokpa sidi democracy chatpa lebak amagi damakta di yamna maru oiba exercise am oibanina Manipur da irang kaya akhoi crisis marak sidai su akhoi election ji pangthokta ba yade haiduna admaina same saduna loimak ready da laikre aduna hozik mirep che patient gre ngasina aroiba nomination pisin bege aroiba date su oi grabanina hozikti the time is to talk on issues election as days da hozik chongthokliba hozik candidates mayam political parties mayam moije karamba issues pudun lakudoribano especially for the people of Manipur gi miyam gi damakta di karamba issues ta based oraga hoski elections lepkadori no haibagi wafam ase thamjaraga ngasi akoina pujarba topic asi time to talk on issues hiramasida manung hunda khana bina ba ngasi akoigi studio da election biri ba akoigi guest na ehaki extreme right election biri oza group captain BN Sharma retired spokesperson RPI Atawale oza botaram nokchari aduga ahaki right makta da election biri oza a movie senior journalist oza busu taram nokchari aduga akoigi ahum suba guest na MPCC gi spokesperson oja P Bankin Chandra mitei ni akoigi studio da ngaki manung da yakshin biragani haibagi paw khoi fangjare aduna ahan ba wanga si RPI Athawale gi spokesperson obiriba oza group captain BN Sharma retired oza da lakchegi Mahesh mahangna handaki irang asida Manipur gi damakta chelaklibsi mayam thudok hendok khangbirabni aduna mahaki ngasi election an lepi ba si mayam gi pressure amadagi mahak si lep tabaya de haina mafam khuding da mahak bu kowiduna lairiba laikai khongang mayam gi ima ibel iselisa singna khongang khuding makta kowiduna mahak bu taram na oppi gi amasung mahak bu yamna thagat wahai ge loina nang lep tabaya de mahesor nang handaki election si lep tabaya de nahak na tri Manipur si kannabigi leader matik saba amata leite haina ma pressure makhal kya pisalak badagi mahak asi decision lau gebina haina khanje adugi simatakta mapanda leiriba larik lai suhairba intellectual kangu kaya amana mangondu so haibi mahes nang handaki matang asti lauriba samna hairabada Manipur gi nupa amsung nupibu yam izat leitaba mongda akoigi Manipur gi mapan amasung bharat ki wang phawbu yauna akoigi Manipur gi nupa nupi singsi yamna makha handana center kita maike digi amasung atai jati kyan hulak ba asida akoi phunok nuai gide aduda mahesur thongna haiba mahak asina thongna phana matamada lairiba center leiba bharat sarkar gi lenga ki makok oriba Sri Narendra Modi busu mahakbu ninda tawduna hai ki amasung mahak ki hona zaman akoi mabana leiriba akoi maya akoi gi maite iri sam mayam na suloin mak hona jai adubu mahak ki thoido heno po thodang hairgadi mahak ti mafam amda concentrate tawde mahak India ki state khuding makta chatuna mahak ngamjaba mahak ki RPI supporter mayang masa mayam samna hairda makhoi bu support kuna makhoi bu understanding to hamda magi asobu thodang am lawi aduna mahak ase mayam nungsi biduna ngasi mahak Manipur ki matik saba leader ni adu ki sumathakta mahak na karisu MLA su oidaba MP su oidaba
करीमत समना है पावर लेतबा अखोई प्रजा मखल अमगुनी महागसी सेंटर चतुना राजनाथ सिंह उनकी मंगोंदा अखोई मणिपुर की सोल्यूशन क्या पीखी लोन होम मिनिस्टर अमित शाह उनकी थौदांग मयाम अखोई मणिपुर लीडर across the party line कनामतन तौखिदे इलेक्शन जी याम नक्सलकपदा अखोइना political party अमा नत्रगा कैंडिडेट अमरमदे अखोइ याम कन्नदि हाइदि हाइनिंगदे अदुमकपु क्वेश्चन अमा लाबनिना होय श्री महेश्वर सी नेशनल लीडर मयाम उनेजि चुमि अदु उनरिबो मयाम दुगी मदुगी रिजल्ट हाइगद्रा मान उनरग सिमा तौरे हाइबदुदि अखोइ जिबोबदुदि उगिद्रेना अदुम हाइजगे मसिमति मादि मा से याम फजबा मख हाइगी कोई डिफेंस मिनिस्ट्री ना एयर फोर्स सिनरगा कोई पोपी सी मांगहनगनी है मदुगी कनो कोई उबो फंगीदे मनबु गवर्नमेंट हाइरक खाइगिदबनरा नत्रगा तौदबनरा वाटिबर मदुना तोंगामम चक्रजनो अदुगा उनरुबदुदी एनीबॉडी उनरुबे कनानोम चलगसु उनरुबे है अदो ओजा की मासिगी ओखै रूलिंग पार्टी की देगिसु अदै अपोजिशन देगिसु उननी मयाम चखिबदी लेरगा उनबा फंगदबसु मयाम जु लेनि अतै मिनिस्ट्री सिंग दि अयाम उनैद मोय टारगेट तौरिसिन ओनली प्राइम मिनिस्टर गतनी अतै दि उनबदा यामना दुबु ओगिदे अयाम उनै प्राइम मिनिस्टर दि श्री महेश्वर दम उनगिदे मरमदि प्राइम मिनिस्टर उनरगा लाकनबा पोतु कनामदन सिनम ngamgide महेश्वर खकी वानते इवन चीफ मिनिस्टर सुंगमदे ऑल पॉलिटिकल पार्टी ngamde ana प्राइम मिनिस्टर डिसीजन लौदबा मिदु उनरक्त्रमनिना अखोइन अति मयाम उनरुबदुदि वाहन दोगतुदि आइगी ओइना हाइउ हारगदि याम कन्ना लैतबा माले अदु इलेक्शन मयाम अनिना बदाइ याम फै नत्र फति हारगदि आइसि मेजो सौगपनि नत्रगा माबु सौगतबनि हाबिगि लान चखिदौनिना अदोमदमक्ति याम चचररोय अदु अमगा हाइजनिंगबना आरपीआईसी बीजेपी की एलाई नि एनडी के पार्टनर नि आरपीआई मथना डिसीजन लौबो ngamo ai Manipur isu lapu matamda hujik election mamangda Maheshwarna lauriba role se after election mane representative oiren khalasi aduga Manipur gi role lorpa matamda center na lorpa decision mane kaimta tawba ngamo simadi akhoi haihoba ma changi khangan mam changi maramdi NDA gi ba decision lor kanda RPI na yam chawba ke su thodang lobu ngam gadaw mande maramdi all India gi na hojite su spokesperson ai bigre khoi MP mata khoi election na mai pakte only right sabada lakdu madu koi ki kenona BJP na koi LI ki kari haitare dharma ngak haitare ko mi khudimak amam mantri pibagi mongda pibagi amakhak phangmani mamang edu koi kenogi Rambila Paspan gi kenodo mathanda kabada mantri numpi adugi potudi koi BJP ki kenoni thoksel gi makha pole haitare ko hojiki leiba phibam sida BJP na LI amata thamdrasu dum yawi phibam ni adubu hojikti India si political party si multi party system ni na alai gumba thamdragadi atopa da sakhigadra haibdugi punjanaraga yamba thammaneba popularity haibase ekoi makhal ani thokna yengba yai social media da oiba popularity ga ground reality da mahak kari gi damakta miyamna khangnari bano haibagi popularity khoi amaga aduna nahana masing henba akoigi youth masing yamna yamba leibak amana maram orakanda social media paibasi akoi nahana maximum akoigi Facebook users Instagram YouTube Twitter mayamse asi orakpanina mayam sigi web ama tongana sagatpa momentum ama su leiramba yai sigi angle sida yengba khak natana akoina angle amada su social media da yamna web phajare harakanda leibak miyamna punamak magi damakta misak amagi damakta lepiradra haibase maduna deciding factor oibasu hektamak yaroeba example oina ai ming oina dum panjarage akhoi brinda thongnaujam yamna miyam jina ma se hekta thagal adoboy akhoi ninghieba adubu akhoi madu expectation ga reality ga haibadi outcomes to ga chanagi de adumaina leibak miyam gine haidana koi chat chatana miyam seba tawhraba akhoi gi irom sarmila ite sarmila so akhoi election thengnaba matamda akhoi kisu khalluri baduga tawthorakpaga yam khenagi asigumba sisu akhoina khare yengdaba yade aduna popularity ani se akhoi gi miyam gi mihut haiba tare Manipur gi oina leijaraba thado iba mihut se akhoi Congress party gi mihut nate ojabi mol akoi jamdi miyam gi leibak miyam sigi kathoaba akhoi adumaina miyam da sinajaraba mihut amane akhoi adumaina thamjage हाइबा मिहुत से अखोई असुकी मतिक इंडिया दा यूनिवर्सिटी क्या लैरिबा यूनिवर्सिटी मयाम सिगी मनुंग दा
second top university ne Jawaharlal Nehru University hairibase asigi asuki matik prestigious oiraba institution amada miyam sibu laibak sibu chalairiba sason kaya kaya department khudingmakta yauriba misak puthokpa ngammiba institution mahiloisang amada miyam dubu takpi tambiriba teaching profession amada lairiba adugumba oza amaneba ado mahakna lauriba role mayam aduga mahakna laurakadaba role mayam se miyamna su hujik hena khangbiriba du mangai aduna masidi popularity ama amagi wa natana khenaba yamna lei handak thadokjariba akhoi India block na thadokjariba mirep ase masidi kanamataga akhoi compare tawba yaroi haidana ai sumain thamjagi